ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯅꯤ ꯁꯥꯕꯗ ꯂꯣꯏꯔꯦ ꯁꯤꯅ ꯕꯥꯠꯔꯨꯝ ꯁꯤꯗꯩꯁꯤꯅ ꯔꯦꯇꯤꯟ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯅꯨꯄꯥꯁꯤꯡꯒꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯂꯥꯛꯑꯣ ꯊꯣꯡꯒꯥꯟ ꯊꯣꯛꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯐꯃꯨꯡ ꯃꯌꯥꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯒꯨꯝ ꯖꯣꯝꯕꯤ ꯃꯌꯥꯝ ꯂꯩꯕ ꯂꯥꯎꯅꯦ ꯇꯥꯖ ꯃꯍꯜ ꯌꯦꯡꯍꯟꯒꯦ ꯂꯥꯎꯅꯦ ꯅꯪ ꯇꯥꯖ ꯃꯍꯜ ꯎꯗ꯭ꯔꯤꯗꯥꯏꯅꯦ ꯇꯥꯖ ꯃꯍꯜ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯇꯥꯖ ꯃꯍꯜ ꯌꯦꯡꯍꯟꯒꯦ ꯂꯥꯎ ꯍꯜꯂꯣ ꯇꯥꯖ ꯃꯍꯜ ꯌꯦꯡꯍꯟꯒꯦ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯣ ꯇꯥꯖ ꯃꯍꯜ ꯂꯩꯐꯝ ꯁꯤꯁꯤ ꯇꯦꯡ ꯈꯜ ꯂꯩꯕ ꯔꯥꯎꯇꯤꯒ ꯍꯥꯏꯗꯣ ꯁꯤꯗ ꯔꯥꯎꯇꯤ ꯑꯆꯧꯕ ꯁꯣꯊꯣꯛꯐꯝ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯁꯤꯗ ꯈꯜꯂꯒꯅꯦ ꯂꯥꯛꯏꯗꯤ ꯃꯌꯥꯝꯁꯦ ꯁꯤꯗꯅ ꯑꯩ ꯂꯩꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯐꯥꯎꯗꯣꯛꯈ꯭ꯔꯒꯦ ꯁꯣꯝꯗ ꯑꯣꯏꯅ ꯐꯥꯎꯗꯣꯛꯐꯝ ꯍꯥꯏꯇꯥꯔꯦ ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯃ ꯂꯩꯕ ꯁꯤꯗ ꯃꯣꯏꯁꯨ ꯍꯝꯕꯔ ꯁꯥꯏꯀꯜ ꯊꯧ ꯌꯥꯏ ꯊꯧꯕ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯍꯝꯕꯔꯁꯦ ꯁ꯭ꯋꯥꯡꯉꯦ ꯁꯤ ꯍꯝꯕꯔꯁꯦ ꯊꯧꯈꯤꯁꯤꯔꯣ ꯍꯥ ꯑꯃ ꯊꯧꯗꯕ ꯍꯥ ꯑꯃ ꯊꯧ ꯆꯠꯈꯤꯗ꯭ꯔꯕ ꯊꯧ ꯌꯦꯡꯉꯕ ꯊꯧꯒꯦ ꯇꯧꯔꯤ ꯊꯧ ꯆꯠꯈꯤꯗ꯭ꯔꯥ ꯑꯁꯥꯕ ꯂꯣꯛꯎꯁꯤꯗ ꯑꯩ ꯃꯩ ꯑꯃꯇꯪ ꯊꯧ ꯂꯥꯎ ꯌꯥꯝ ꯁꯥꯏ ꯂꯩ ꯉꯝꯗ꯭ꯔꯦ ꯈꯨꯠꯁꯥ ꯊꯤ ꯁꯥꯏ ꯅꯨꯡꯁꯥꯁꯦ ꯐꯨꯊꯔꯛꯄꯕꯨ ꯂꯨꯒ ꯀꯣꯛꯑꯦ ꯁꯥꯠꯂꯦ ꯂꯋꯥꯏꯌꯦ ꯂꯝꯕꯤ ꯇꯥꯖ ꯃꯍꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯦꯡꯍꯟꯒꯦꯅ ꯄꯣꯔꯛꯄꯅꯤꯗ ꯁꯤꯗꯩ ꯑꯩ ꯏꯅꯥꯎꯁꯦ ꯊꯣꯡꯒꯥꯟ ꯊꯣꯛꯁꯤ ꯌꯥꯗꯕ ꯇꯥꯖ ꯃꯍꯜ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯄꯨꯊꯣꯔꯛꯄꯅꯦꯕ ꯇꯥꯖ ꯃꯍꯜ ꯎꯗꯣꯔꯦ ꯅꯪ ꯇꯥꯖ ꯃꯍꯜ ꯎꯔꯕꯣ ꯑꯥ ꯂꯩ ꯇꯥꯖ ꯃꯍꯜꯁꯨ ꯌꯦꯡꯉꯨ ꯅꯠꯇꯣ ꯑꯥ ꯂꯩ ꯇꯥꯖ ꯃꯍꯜ ꯑꯥ ꯂꯩꯔꯦ ꯇꯥꯖ ꯃꯍꯜ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯣ ꯑꯥ ꯂꯩꯔꯦꯀꯣ ꯁꯤ ꯇꯥꯖ ꯃꯍꯜꯁꯤꯅꯦ ꯇꯥꯖ ꯃꯍꯜꯒꯤ ꯃꯈꯣꯡ ꯑꯃ ꯏꯁꯤꯡꯗ ꯄꯨꯊꯗꯣꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯐꯨꯛꯇꯣꯛꯑ ꯄꯨꯔꯛꯑꯒ ꯁꯤꯗ ꯈꯤꯟꯕꯅꯦꯕ ꯃꯣꯏꯁꯤ ꯕꯦꯡꯒꯂꯣꯔꯁꯤꯗ ꯁꯤ ꯁꯔꯀꯁ ꯇꯧꯐꯝꯗ ꯌꯦꯡꯐꯝꯁꯤꯗ ꯁꯔꯀꯁ ꯌꯦꯡ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯌꯦꯡꯅꯕ ꯑꯁꯤ ꯇꯥꯖ ꯃꯍꯜꯁꯦ ꯑꯩꯈꯣꯏ ꯁꯔꯀꯁꯅꯤꯀꯣ ꯁꯤꯅ ꯁꯤ ꯁꯔꯀꯁꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯥ ꯂꯩ ꯇꯨ ꯇꯥꯖ ꯃꯍꯜ ꯅꯪ ꯇꯥꯖ ꯃꯍꯜ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯖ ꯃꯍꯜ ꯎꯔꯗꯤ ꯌꯥꯔꯦ ꯅꯪ ꯇꯥꯖ ꯃꯍꯜ ꯁꯤ ꯇꯥꯖ ꯃꯍꯜꯁꯤꯗ ꯌꯦꯡꯍꯟꯒꯦ ꯄꯨꯊꯣꯔꯛꯏ ꯃꯩ ꯑꯃ ꯊꯥꯊꯔꯒꯦ ꯁꯥꯕꯅ ꯉꯥꯎꯔꯦ ꯁꯥꯏ ꯕꯦꯡꯒꯂꯣꯔꯅꯦ ꯍꯥꯏꯔ ꯕꯣꯔꯗꯔ ꯃꯌꯥ ꯑꯣꯏꯔꯦ ꯑꯗꯨꯝ ꯃꯣꯏ ꯗꯨꯀꯥꯟꯁꯦ ꯑꯆꯥꯄꯣꯠꯀꯗꯤ ꯌꯥꯝ ꯌꯣꯟꯕ ꯆꯅꯥꯁꯦ ꯆꯥꯅ ꯃꯣꯏ ꯁꯤ ꯗꯨꯀꯥꯟꯁꯤꯒꯤ ꯋꯥꯡꯉꯤ ꯃꯈꯣꯡꯒꯤ चाबे अब थक अब थक्सन्जी सत्सन्जी मजा आउँछ त्यहाँ ठन्डा वाला मजा छोटा वाला दो दे दो हाँ ठंडा वाला दे दो थोड़ा ज़्यादा ठंडा चाहिए थोड़ा ज़्यादा ठंडा वाला चाहिए hay mày thật thân sữa nhiều này còn mai vậy ăn ăn em bám ba cái chocolate một cái thái ăn thơm nữa cái mai sữa này ai cân là cân mà dưới này mới cân là cân mà tôi thì bảo ta đi bảo có dùng kim nó không câu này sắp rồi đấy đấy thì đấy situ yari dak madu miras ngoi les ka je lui da la than sida au me ra thai na gi mangi gi samasta ha pa mori gi ngoi sai da phang ne ga ne ing ma yau de ai gi ba ga yam ing de de ôi trời ơi ai tôm mèo tôm mỏ á đâu có là có thấy mấy thằng quay tay đâu có là có quỳ gì người ta làm sai sao thì sai mới chỉ thấy cái núm đây gì không có mới gì hai này gì cả bờ rồi mà lại mới gì mới gì mi xí bên măng rồi mà thì giờ mới lấy tôi sẽ thấy ghét ngại mà lại mới sai gì
ꯉꯁꯥꯏ ꯀꯦꯛ ꯉꯥꯛꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯃꯁꯨ ꯂꯩ ꯁꯤꯗ ꯇꯥꯖꯃꯍꯜ ꯑꯃꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯡ ꯍꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯁꯤꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯁꯦꯡꯕ ꯐꯪꯕꯒꯤ ꯋꯥꯈꯜ ꯇꯧꯗ꯭ꯔꯣ ꯏꯪꯗ꯭ꯔꯣ ꯍꯥ ꯁꯤꯕꯨ ꯍꯨꯝꯗꯔꯒ ꯇꯥꯖꯃꯍꯜ ꯆꯧꯁꯤꯔꯣ ꯀꯩꯒꯤ ꯇꯥꯖꯃꯍꯜ ꯌꯦꯡꯉꯦꯗ ꯑꯩ ꯅꯪꯕꯨ ꯂꯩꯁꯤꯗ ꯇꯥꯖꯃꯍꯜ ꯑꯃ ꯇꯥꯖꯃꯍꯜꯅꯦꯅ ꯑꯁꯤ ꯇꯥꯖꯃꯍꯜꯁꯤ ꯌꯦꯡꯅꯦ ꯄꯨꯊꯣꯔꯛꯄ ꯇꯥꯖꯃꯍꯜ ꯅꯦꯃꯤ ꯅꯪꯕꯨ ꯂꯩꯁꯦ ꯇꯥꯖꯃꯍꯜꯒꯤ ꯃꯈꯣꯡ ꯅꯦꯃꯦ ꯅꯣꯏ ꯌꯦꯡꯉꯣ ꯊꯥꯖꯗ ꯌꯦꯡꯉꯣ ꯑꯩ ꯃꯅꯤꯡ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯂꯩꯁꯤꯗꯤ ꯍꯣꯏ ꯇꯥꯖꯃꯍꯜꯅꯦꯗ ꯍꯥꯏꯔꯤꯁꯦ ꯇꯥꯖꯃꯍꯜꯅꯦꯁꯦ ꯍꯣꯔꯦꯟ ꯑꯩ ꯆꯠꯃꯤꯟꯅꯁꯤꯗꯤ ꯑꯩ ꯔꯤꯡꯕꯣꯏ ꯃꯥꯟꯕ ꯅꯪꯕꯣ ꯋꯥꯔꯦ ꯑꯁꯤ ꯗꯨꯀꯥꯟꯗꯪ ꯊꯣꯛꯑꯕꯁꯨ ꯋꯥꯔꯦ ꯀꯥꯏ ꯁꯛꯇꯥꯗ ꯔꯤꯡꯕꯣꯏ ꯑꯃ ꯃꯥꯟꯅꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯁꯔꯀꯁꯀꯤ ꯃꯃꯥꯏꯁꯦ ꯑꯩꯈꯣꯏ ꯁꯔꯀꯁꯀꯤ ꯃꯃꯥꯏꯁꯤꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯉꯩꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯑꯃꯨꯛꯀꯣ ꯁꯔꯀꯁꯀꯤ ꯃꯃꯥꯏꯁꯤꯗ ꯊꯦꯠꯂꯤꯕ ꯄꯣꯁꯇꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯉꯩ ꯍꯥꯟꯅ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯁꯣ ꯎꯠꯂꯝꯕꯒꯤ ꯐꯣꯇꯣꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯣ ꯀꯩꯀꯥ ꯎꯠꯄꯩꯅꯦꯕ ꯑꯩꯈꯣꯏ ꯂꯩꯁꯦ ꯀꯩꯀꯩ ꯁꯣ ꯎꯠꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯃꯨꯛꯀꯣ ꯁꯤꯗ ꯊꯦꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀꯣ ꯎꯠꯂꯛꯀꯦ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯏꯁꯄꯤꯌꯥꯔ ꯍꯤꯞꯄꯒꯤꯁꯤꯅ ꯏꯁꯄꯤꯌꯥꯔ ꯁꯦꯠꯄꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯉꯩꯅ ꯕꯦꯗꯤꯡ ꯊꯦꯠꯄꯒꯤ ꯁꯣꯒꯤ ꯐꯣꯇꯣꯅꯤꯀꯣ ꯃꯣꯏ ꯃꯌꯥꯡ ꯅꯨꯄꯤꯒꯤ ꯃꯌꯥꯡ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯣꯛ ꯀꯩꯀꯩ ꯁꯣ ꯇꯧꯕ ꯒꯟ ꯁꯨꯇꯤꯡ ꯀꯥꯏ ꯁꯤ ꯃꯌꯥꯝ ꯁꯦꯠ ꯇꯧꯋꯦ ꯑꯩꯈꯣꯏ ꯎꯠꯂꯤꯁꯦ ꯃꯣꯏ ꯐ꯭ꯂꯥꯏꯌꯤꯡꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯦꯌꯔ ꯃꯩ ꯀꯥꯝꯕꯒꯤ ꯑꯗꯨꯅ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯦ ꯑꯣꯄꯅꯤꯡ ꯇꯧꯅꯦ ꯇꯧꯔ ꯇꯧꯗ ꯂꯩ ꯁꯤꯗꯩꯁꯤꯗ ꯁꯤꯗꯁꯨ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏ ꯆꯪꯐꯝꯁꯤꯐꯥꯎꯗꯤ ꯅꯥꯜꯂꯦ ꯆꯪꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯒꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯃꯜꯗ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯂꯨꯄꯥ 100ꯗꯩ ꯍꯧꯔꯒ ꯂꯨꯄꯥ 100ꯗꯩ ꯍꯧꯔꯒ 300ꯗꯩ ꯍꯧꯔꯒ 100ꯗ ꯂꯣꯏꯕ ꯃꯥꯜꯂꯦ ꯁꯤꯗꯩꯁꯤꯅ ꯂꯨꯄꯥ 100ꯒꯤ ꯆꯪꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯅ ꯂꯨꯄꯥ 100ꯒ 100ꯒꯤ ꯆꯪꯐꯝ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯆꯪꯗꯕ ꯑꯩꯈꯣই ꯃꯣꯏꯁꯤꯗ ꯀꯩꯅꯣꯝ ꯈꯜ ꯂꯩꯔꯦ ꯐ꯭ꯂꯥꯏꯌꯤꯡ ꯄꯥꯏꯅꯕ ꯅꯪ ꯐ꯭ꯂꯥꯏꯌꯤꯡ ꯄꯥꯏꯔꯒꯦ ꯍꯥꯏꯔꯣ ꯁꯤꯗꯩꯗ ꯁꯤꯅꯤ ꯁꯔꯀꯁ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯅ ꯃꯣꯏꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯄꯥꯏꯕꯒꯤ ꯅꯦꯠ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯊꯛꯇ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝꯕ ꯄꯥꯏꯕ ꯌꯥꯎꯗꯦ ꯁꯤ ꯐ꯭ꯂꯥꯏꯌꯤꯡ ꯄꯥꯏꯒꯗꯕ ꯑꯩ ꯔꯤꯡꯕꯣꯏ ꯃꯥꯟꯕ ꯀꯅꯥꯅꯣꯗ ꯂꯩꯗꯨꯕꯣ ꯁꯦ ꯂꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦ ꯆꯣꯡꯁꯦ ꯃꯅꯤꯡ ꯐ꯭ꯂꯥꯏꯌꯤꯡ ꯄꯥꯏꯗꯣꯏꯔꯁꯦ ꯍꯨꯜꯂꯨ ꯌꯦꯡꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯁꯦ 1 2 3 ꯍꯨꯜꯂꯨꯅꯦ ꯁꯤ ꯇꯧꯔꯤꯁꯦ ꯃꯁꯛꯁꯤꯒ ꯍꯨꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯐꯝꯐꯝꯒꯁꯦ ꯁꯤ ꯃꯣꯏ ꯏꯁꯄꯤꯁꯦꯜ ꯒꯦꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯒꯦꯁ ꯂꯥꯛꯑ ꯐꯝꯅꯕ ꯑꯅꯧꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯈꯥꯖꯤꯜꯂ ꯊꯝꯃꯦ ꯌꯥꯗꯦ ꯅꯨꯡꯉꯥꯏꯅ ꯆꯪꯉꯦ ꯑꯧ ꯀꯥꯠꯀꯦ ꯇꯨꯝꯃꯣꯗꯩꯗ ꯀꯥꯡ ꯃꯥꯏ ꯊꯥꯡꯖꯔꯖꯅꯤ ꯁꯤꯗꯒ ꯀꯩꯅꯣꯒ ꯊꯝꯃꯤꯀꯣ ꯃꯣꯏꯁꯦ ꯀꯥꯔꯄꯦꯠꯀ ꯌꯥꯝ ꯅꯥꯟꯅ ꯊꯥꯏꯀꯣ ꯉꯁꯤꯗꯤ ꯑꯣꯄꯅꯤꯡ ꯇꯧꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯁꯦ ꯁꯥꯏꯋꯥꯏ ꯀꯥꯔꯄꯦꯠꯀ ꯅꯥꯟꯅ ꯊꯥꯔꯒ ꯁ꯭ꯋꯥꯏꯗ ꯒꯦꯝ ꯁꯥꯟꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯍꯥ ꯁ꯭ꯋꯥꯏꯗ ꯒꯦꯝ ꯁꯥꯟꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯃꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯒꯦꯝ ꯁꯥꯟꯅ ꯂꯩꯕꯖꯥꯠꯅꯤ ꯁꯥꯃꯟꯗꯅ ꯁꯔꯀꯁꯀꯤ ꯔꯤꯡ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗꯅꯤ ꯑꯩꯈꯣই ꯁꯣ ꯎꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯨꯟꯗꯨꯔꯤꯕ ꯌꯨꯡꯂꯤꯕ ꯊꯨꯟꯒ ꯌꯨꯡꯈꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯗꯣꯔꯤꯁꯦ ꯁꯤꯗꯩ ꯂꯧꯗꯣꯏꯁꯦ ꯁꯤꯅꯤ ꯁꯔꯀꯁꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯍꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯁꯔꯀꯁꯇ ꯑꯃꯨꯛ ꯍꯤꯡꯉꯤꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯋꯥ ꯅꯨꯡꯉꯥꯏꯅ ꯂꯝꯗꯤ ꯐ ꯀꯣꯏ ꯆꯠ ꯐꯪꯉꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯣꯡ ꯆꯠꯂꯝꯃꯤꯅ ꯑꯗꯨꯅꯤ ꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯌꯨꯝꯊꯣꯛꯄꯁꯨ ꯐꯔꯛ ꯇꯥꯕꯤ ꯁꯨꯐꯝ ꯑꯃꯁꯨ ꯂꯩꯇꯕꯤ ꯍꯥꯟꯅꯁꯨ ꯆꯪꯁꯤꯜꯂꯒꯨꯝ ꯇꯧꯁꯤꯗꯩꯁꯤꯗꯀꯣ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤꯀꯣ ꯍꯌꯦꯡ ꯌꯨꯝꯗꯁꯨ ꯊꯣꯛꯆꯜꯂꯒ ꯑꯃꯨꯛ ꯋꯥꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯃꯨꯛ ꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯩꯈꯣꯏ ꯇꯧꯔꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯥꯜꯂꯤꯁꯤꯅ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠ ꯑꯄꯥꯗꯤ
ꯑꯩꯈꯣꯏꯅꯗꯤ ꯑꯃꯨꯛ ꯃꯦꯜꯂꯤꯅꯦ ꯋꯥꯏ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯣꯝꯒꯗꯕꯗꯨꯗꯤ ꯀꯣꯝꯕ ꯉꯝꯗ꯭ꯔꯦ ꯄꯩꯁꯥꯁꯦ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯏꯃꯨꯡ ꯀꯩꯀꯥ ꯄꯨꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯁꯤꯗꯒꯤ ꯄꯩꯁꯥ ꯑꯐꯪꯕ ꯈꯔꯁꯦ ꯊꯥꯔꯒ ꯑꯗꯨꯝ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯣꯏ ꯊꯥꯒꯠꯇ ꯌꯥꯗꯦ ꯁꯨꯝ ꯊꯥꯒꯠꯂꯛꯄꯅꯤꯅ ꯊꯥꯒꯠꯇ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯁ ꯅꯨꯃꯤꯠ ꯃꯉꯥꯅꯤꯅꯦ ꯅꯨꯃꯤꯠ 5ꯗ ꯂꯣꯏꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠ 5 ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ